ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯉꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯃꯨꯁꯤꯟ ꯃꯨꯅꯥ ꯃꯁꯝ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯊꯥꯗꯕ ꯂꯥꯏꯃꯨ ꯑꯗꯣ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯞ ꯅꯞꯇꯨꯅ ꯆꯦꯟꯁꯜꯂꯛꯂꯒ ꯊꯥꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯃꯔꯨꯝꯗꯒꯤ ꯆꯦꯞꯊꯔꯒ ꯊꯥꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯦꯡꯉꯛꯏ ꯑꯗꯨꯝꯅ ꯌꯦꯡꯉꯛꯂꯤꯕꯗꯣ ꯊꯥꯕꯨꯡꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯥꯕꯨꯡꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤꯗꯣ ꯄꯨꯡꯄꯥꯗ ꯄꯥꯈꯠꯂꯤ ꯀꯗꯥꯏꯗꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯀꯅꯥ ꯑꯃꯇꯗꯤ ꯎꯗꯦ ꯊꯥꯕꯨꯡꯅ ꯃꯃꯤꯠ ꯑꯗꯣ ꯀꯟꯅ ꯎꯏꯁꯤꯜꯂꯨꯔꯒ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯀꯔꯤꯃꯠꯇꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯅ ꯍꯧꯖꯤꯛꯇ ꯊꯣꯡꯖꯤꯟꯄꯥꯟ ꯃꯌꯥ ꯑꯁꯤꯗ ꯃꯨꯁꯤꯟ ꯃꯨꯅ ꯊꯣꯡꯖꯤꯟꯄꯥꯟ ꯃꯊꯛꯂꯣꯝꯗꯒꯤ ꯅꯥꯛꯁꯤ ꯑꯁꯤꯗ ꯃꯃꯥꯏ ꯑꯗꯣ ꯆꯦꯞꯊꯔꯒ ꯉꯁꯥꯏ ꯌꯦꯡꯂꯛꯄ ꯑꯗꯨꯒꯨꯝꯅ ꯌꯦꯡꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤꯅ ꯑꯩꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯀꯨꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯥꯕꯨꯡꯅꯗꯤ ꯑꯁꯤꯗ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯣꯛꯄ ꯑꯃ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤꯗꯣ ꯀꯩꯗꯧꯔꯛꯂꯕꯅꯣ ꯈꯪꯗꯦ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯌꯥꯔꯦꯍꯦ ꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯥꯕꯨꯡꯁꯨ ꯃꯍꯥꯛꯅ ꯀꯤꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯑꯁꯨꯝ ꯀꯤꯒꯟꯕꯁꯤꯕꯣ ꯑꯩꯉꯣꯟꯗꯗꯤ ꯁꯨ ꯎꯗꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯑꯣꯏꯅ ꯀꯤꯔꯦ ꯑꯩ ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯜꯂꯤꯅꯦ ꯍꯥ ꯑꯣꯏ ꯑꯩꯁꯨꯅꯦ ꯂꯥꯏ ꯇꯤꯟ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯊꯥꯖꯕ ꯖꯥꯠ ꯅꯠꯇꯦ ꯏꯃꯥꯟꯅꯕꯁꯤꯅꯅꯦ ꯀꯤ ꯍꯥꯏꯕ ꯃꯐꯝꯁꯤꯗꯅꯦ ꯆꯠꯇꯅꯅꯦ ꯑꯩꯁꯦ ꯑꯐꯥꯎ ꯁꯥꯔꯛꯏꯕ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇꯅꯦ ꯏꯃꯥꯟꯅꯕꯁꯤꯡꯒ ꯂꯥꯏ ꯇꯤꯟꯒ ꯋꯥꯔꯤ ꯂꯤꯕꯗꯅꯦ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯅꯦ ꯍꯥꯏꯗꯅꯅꯦ ꯅꯥꯁꯤꯗ ꯍꯥꯞꯄ ꯖꯥꯠ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯤꯠꯃꯛꯅ ꯎꯔꯕ ꯀꯥꯟꯁꯤꯗꯗꯤ ꯃꯤꯍꯨꯟꯒꯥꯁꯦ ꯀꯣꯛꯇꯣꯟꯗꯅꯤ ꯍꯨꯜꯂꯤꯁꯦ ꯍꯧꯖꯤꯛ ꯅꯪꯗꯤ ꯎꯗ꯭ꯔꯤꯕꯅꯤꯅ ꯈꯪꯉꯝꯃꯔꯣꯏ ꯃꯤꯗꯣ ꯃꯨꯁꯤꯟ ꯃꯨꯏ ꯈꯪꯉꯕ꯭ꯔꯥ ꯃꯁꯝꯗꯨꯅ ꯋꯥꯏ ꯋꯥꯏ ꯊꯥꯗꯔꯒꯅꯦ ꯃꯃꯤꯠꯇꯨꯅ ꯏꯂꯪ ꯂꯪꯉꯤꯕ ꯃꯆꯤꯟꯅ ꯀꯔꯥꯏꯅꯣ ꯃꯅꯥꯇꯣꯟꯅ ꯀꯔꯥꯏꯅꯣ ꯀꯔꯤꯝꯇ ꯈꯪꯕ ꯖꯥꯠ ꯅꯠꯇꯦ ꯑꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯐꯒꯗ꯭ꯔꯥ ꯍꯥꯏꯕ ꯏꯁꯦ ꯀꯤꯔꯕꯗꯤ ꯂꯥꯎꯕ ꯇꯥꯕꯅꯤꯅꯦ ꯍꯥ ꯅꯪꯁꯨ ꯎꯔꯗꯤꯅꯦ ꯑꯩꯗꯤ ꯂꯥꯎꯔꯤꯗꯅ ꯅꯪꯗꯤ ꯂꯥꯎꯕꯒ ꯅꯪꯗꯧ ꯅꯠꯇꯦ ꯁꯪꯇꯛ ꯁꯪ ꯑꯗꯨꯝ ꯂꯦꯛꯊꯔꯒ ꯇꯧꯕ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯃꯈꯣꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯨꯡꯅ ꯑꯩ ꯅꯪꯁꯨ ꯇꯥꯏꯗꯅ ꯈꯣꯟꯖꯦꯜꯁꯦ ꯍꯥ ꯑꯁꯣꯝ ꯊꯪꯅꯕ ꯀꯥꯗ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤ ꯅꯪ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯝꯇ ꯉꯥꯡꯒꯨꯝꯁꯦ ꯂꯩꯔꯦ ꯄꯣꯠꯁꯦ ꯑꯗꯣ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯥ ꯃꯁꯤ ꯅꯨꯄꯤꯁꯤ ꯌꯥꯝ ꯐꯥꯎꯏꯅꯦ ꯍꯥ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯅꯤꯁꯥ ꯆꯥꯒꯦꯕ ꯑꯩ ꯊꯣꯛ ꯊꯥꯛ ꯇꯧꯔꯨꯅꯨ ꯇꯤꯡꯈꯦꯠ ꯂꯩꯈꯦꯠꯀꯅꯨꯀꯣ ꯑꯁꯤꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯄꯣꯠꯁꯤꯅ ꯆꯣꯡꯁꯤꯜꯂꯒ ꯉꯛꯁꯝ ꯃꯦꯠꯂꯗꯤ ꯑꯩꯗꯤ ꯀꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦꯅꯦ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ ꯑꯩ ꯀꯥꯡꯒꯟꯒꯗ ꯌꯦꯞꯁꯜꯂꯨ ꯑꯍꯣ ꯑꯔꯥꯛ ꯂꯩꯍꯟꯒꯅꯨ ꯑꯁꯨꯝꯅ ꯊꯥꯕꯨꯡꯅ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯤꯗꯕꯅ ꯁꯥꯔꯤꯕ ꯀꯤꯅ ꯀꯤꯒꯜꯂꯤꯕ ꯑꯩ ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯏꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯇꯥꯕ ꯖꯥꯠꯅꯤ ꯅꯪꯅ ꯌꯥꯝꯅ ꯐꯥꯎꯔꯒꯗꯤ ꯑꯁꯤꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯁꯤ ꯀꯅꯥꯅꯣ ꯌꯦꯡꯉꯨꯔꯣꯗꯅ ꯑꯩꯃ ꯌꯦꯡꯉ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯗꯣ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯥꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪꯍꯧꯗ꯭ꯔꯦ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯗꯣ ꯁꯥꯎꯅꯤꯡꯒꯨꯝ ꯀꯔꯤꯒꯨꯝ ꯒꯝ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯀꯔꯤꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯣꯝꯗ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯅ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯪꯅꯕ ꯀꯥꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯁꯨ ꯊꯥꯟꯗꯕ ꯃꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯐꯝꯂꯒ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯨꯔꯤ ꯃꯔꯦꯡ ꯍꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯃꯤ ꯑꯁꯣꯝꯗ ꯍꯪꯂꯨꯕꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯡꯈ꯭ꯔꯦ ꯐꯃꯨꯡꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯤꯂꯤꯡ ꯑꯗꯣ ꯊꯦꯡꯒꯦ ꯇꯧꯏ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯋꯣꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯊꯥꯕꯨꯡꯒ ꯃꯀꯣꯛ ꯊꯣꯝꯖꯤꯟꯅꯔꯤ ꯆꯩꯅꯥꯀꯣꯜ ꯑꯗꯨꯅ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯎꯈꯠꯂꯤ ꯊꯥꯕꯨꯡꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯣꯟꯁꯤꯟꯅꯔꯒ ꯂꯥꯎꯁꯤꯟꯅꯕꯗꯨꯗ ꯏꯃꯨꯡꯗꯣ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ ꯉꯁꯥꯏ ꯃꯈꯩ ꯀꯤꯔꯝꯕꯁꯤꯡ ꯑꯗꯣ ꯄꯨꯡꯐ ꯐꯕꯒꯨꯝ ꯇꯧꯏ ꯃꯁꯤꯒꯤꯗꯤ ꯊꯥꯕꯨꯡꯅ ꯀꯟꯅ ꯂꯥꯎꯕꯁꯤꯗꯤ ꯀꯤꯕ ꯐꯕꯅꯤ ꯑꯗꯨꯅ ꯏꯕꯥꯅꯤ ꯃꯥꯟꯅꯔꯒ ꯀꯟꯅ ꯂꯥꯎꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯨꯡꯗꯣ ꯀꯟꯅ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤꯅ
ꯆꯠꯊꯣꯛꯍꯦ ꯂꯥꯎꯔꯒꯕꯨ ꯀꯤꯕ ꯐꯩ ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯀꯥꯡꯈꯜ ꯃꯅꯨꯡꯗ ꯆꯣꯡꯁꯤꯟꯈꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯥꯕꯨꯡꯁꯨ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯀꯥꯡꯈꯜ ꯑꯗꯣ ꯁꯠ ꯌꯦꯞꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯅ ꯀꯔꯤ ꯎꯔꯛꯂꯤꯕꯅꯣ ꯅꯪꯗꯤ ꯀꯔꯤꯝꯇ ꯀꯤꯗꯕꯁꯨ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤꯅ ꯑꯩꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯕꯗ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕ ꯃꯨꯁꯤꯟꯃꯨꯕ ꯑꯃ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯂꯤꯡ ꯑꯁꯤ ꯌꯧꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯨꯡꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯕꯅꯤ ꯃꯨꯁꯤꯟ ꯃꯨꯕꯅꯤ ꯃꯃꯤꯠꯇꯨꯅ ꯏꯂꯪ ꯂꯪꯕꯅꯤ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯣ ꯃꯍꯥꯛꯅ ꯙꯃꯣꯗꯣꯟ ꯍꯥꯞꯀꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯇꯝꯂꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯤ ꯄꯨꯡ 2:30 ꯈꯔ ꯍꯦꯟꯖꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯤ 3 ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯌꯥꯝꯅ ꯉꯜꯂꯤꯕꯗꯥꯏꯅꯦ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯇꯨꯝꯕ ꯌꯥꯗꯕ ꯃꯈꯩ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯐꯅꯌꯥꯝꯗꯤ ꯀꯨꯏꯔꯕꯖꯥꯠꯅꯤ ꯍꯣꯏ ꯀꯨꯏꯗꯗꯤ ꯀꯩꯅꯣ ꯍꯥ ꯆꯥꯛꯈꯨꯝꯗ ꯌꯨꯝꯖꯥꯎꯗ ꯁꯨꯝꯆꯤꯠ ꯑꯃꯨꯛ ꯁꯤꯠꯂꯦ ꯑꯗꯒꯤ ꯑꯃꯨꯛ ꯆꯦꯞꯊꯔꯒ ꯑꯃꯨꯛ ꯆꯦꯡꯉꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯥꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯀꯨꯏꯗ꯭ꯔꯤꯅꯣ ꯑꯩ ꯈꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯃꯥꯏꯕ ꯑꯗꯨꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯨꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯅ ꯑꯃꯥꯏꯕꯅꯦꯅ ꯀꯌꯥ ꯍꯩꯇꯕꯁꯨ ꯃꯥꯜꯂꯤ ꯃꯍꯥꯛꯅꯕꯨ ꯄꯥꯝꯂꯕꯗꯤ ꯉꯍꯥꯟꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯤ ꯑꯩꯈꯣꯏꯅ ꯍꯜꯂꯒ ꯊꯥꯕꯤꯈꯣ ꯍꯥꯏꯔꯕꯁꯨ ꯃꯗꯨꯗꯤ ꯇꯧꯍꯩꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯏ ꯑꯁꯤꯒꯨꯝꯕ ꯑꯃꯥꯏꯕꯁꯤꯗꯤ ꯅꯦꯛꯇꯕꯅ ꯐꯕꯖꯥꯠꯅꯤ ꯑꯇꯣꯞꯄ ꯑꯣꯏꯅ ꯅꯦꯛꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯊꯥꯕꯨꯡꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯪꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯃꯥꯏꯕ ꯃꯁꯤꯡ ꯌꯥꯝꯕꯁꯦ ꯑꯅꯥꯕ ꯄꯨꯟꯁꯤꯗꯤ ꯍꯥꯏꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯦꯡꯕꯒꯤ ꯌꯦꯡꯕ ꯃꯉꯣꯟꯗ ꯑꯗꯨꯃꯛ ꯌꯦꯡꯂꯁꯤ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯌꯦꯟ ꯈꯣꯡꯕ ꯎꯆꯦꯛ ꯋꯥꯌꯥ ꯈꯣꯡꯕ ꯍꯧꯅꯔꯛꯂꯤ ꯑꯗꯨꯒ ꯑꯊꯥꯞꯄꯗ ꯂꯂꯣꯟꯕꯤꯁꯤꯡꯅ ꯄꯣꯠ ꯇꯤꯛꯄꯒꯤꯗꯃꯛꯇ ꯄꯣꯠ ꯌꯣꯟꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤꯗ ꯇꯣꯡꯈꯠꯅꯕ ꯑꯃꯗꯤ ꯀꯧꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯊꯥꯕꯨꯡꯁꯨ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯍꯧꯒꯠꯂꯛꯂꯤ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 4 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯒꯤ ꯊꯥꯕꯨꯡꯅ ꯄꯨꯡ 4 ꯈꯛꯇꯃꯛ ꯇꯥꯕꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤꯅ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯒ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯇꯨꯝꯊꯈꯤꯕ ꯑꯗꯨꯗ ꯊꯥꯕꯨꯡꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯪꯂꯥꯛꯅꯕꯒꯨꯝ ꯃꯁꯥꯗꯣ ꯐꯔ ꯐꯔ ꯍꯥꯏꯕ ꯑꯃꯗꯤ ꯅꯥꯍꯦꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯀꯤꯗꯨꯅ ꯈꯪꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯗꯣ ꯊꯥꯕꯨꯡꯅ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯊꯥꯕꯨꯡꯅ ꯀꯩꯗꯧꯔꯦ ꯍꯥ ꯀꯩꯗꯧꯔꯒꯦ ꯃꯁꯦ ꯑꯁꯣꯝꯗ ꯃꯁꯥ ꯅꯣꯝꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯗꯣꯛꯏ ꯑꯗꯨ ꯀꯟꯅ ꯍꯧꯗꯣꯛꯂꯕꯗꯨ ꯐꯥꯎꯕꯗ ꯊꯥꯕꯨꯡꯒꯤ ꯂꯣꯏꯅꯕꯤꯗꯣ ꯁꯨꯍꯧ ꯍꯧꯒꯠꯂꯨ ꯍꯥꯏꯕ ꯌꯥꯗꯦ ꯊꯥꯕꯨꯡꯗꯣ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯨꯡꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯦꯜꯂꯒ ꯏꯁꯤꯡ ꯈꯔ ꯀꯜꯂꯨꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯇꯥꯟꯅ ꯆꯦꯜꯂꯛꯂꯤ ꯑꯁꯣꯝꯗ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯒꯤꯂꯥꯁ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯀꯥꯏꯔꯤ ꯃꯗꯨ ꯎꯕꯗ ꯊꯥꯕꯨꯡꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯕ ꯀꯤꯔꯗꯨꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯦꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯊꯝꯂꯤꯕ ꯏꯪ ꯏꯪ ꯂꯥꯎꯕ ꯏꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯊꯥꯕꯨꯡꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯃꯨꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯐꯝꯂꯒ ꯃꯁꯥꯗꯣ ꯅꯣꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯕꯨꯡꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯏꯪ ꯏꯪ ꯂꯥꯎꯕ ꯕꯇꯜꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯀ꯭ꯔꯣꯛ ꯂꯥꯎꯅ ꯊꯥꯗꯔꯒ ꯍꯣꯏꯃꯥ ꯑꯩꯒꯤ ꯅꯨꯄꯤꯗ ꯕꯨꯠ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯗꯣ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗ ꯊꯥꯕꯨꯡꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯩꯗꯧꯔꯦ ꯅꯪꯕꯨ ꯑꯌꯨꯛ ꯑꯁꯤꯗ ꯉꯥꯎꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯊꯥꯕꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯗꯨꯃ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯕꯨꯡꯅ ꯄꯣꯔꯛꯈꯤꯕ ꯏꯁꯤꯡ ꯑꯗꯣ ꯂꯧꯈꯠꯇꯨꯅ ꯊꯛꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯕꯨꯡꯅ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯃꯒ ꯅꯣꯝꯍꯧ ꯂꯩꯍꯧꯕꯗꯥꯏꯅꯦ ꯍꯥ ꯕꯨꯠ ꯆꯪꯉꯒ ꯂꯩꯍꯧꯕ ꯇꯥꯏꯕ ꯑꯁ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯑꯗꯨ ꯀꯟꯅ ꯃꯪꯂꯥꯛꯅꯔꯒ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗ꯭ꯔꯒ ꯇꯥꯃꯣꯅ ꯑꯩ ꯍꯨꯟꯇꯣꯛꯑꯃꯒ ꯆꯠꯂꯤꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯑꯩ ꯅꯪꯅ ꯊꯛꯂꯤꯕ ꯏꯁꯤꯡꯗꯨ ꯂꯧꯕ ꯆꯠꯀꯦꯅ ꯇꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯏꯁꯤꯡꯁꯤꯕꯨ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯆꯥꯛꯈꯨꯝꯗ ꯆꯪꯀꯥꯟꯗꯗꯤꯅꯦ ꯒꯤꯂꯥꯁꯇꯣ ꯃꯇꯣꯝꯗ ꯂꯥꯛꯑꯒ ꯇꯥꯔꯒ ꯀꯥꯏꯔꯤꯕ ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯆꯥꯛꯈꯨꯝ ꯆꯪꯕ ꯉꯝꯗꯣꯏꯅꯣ ꯅꯨꯄꯥ ꯊꯣꯛꯃꯟꯗꯦꯍꯦ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯃꯪꯗ ꯀꯔꯤ ꯎꯔꯤꯅꯣ ꯍꯥ ꯑꯗꯌꯥꯝ ꯀꯟꯅ ꯑꯦꯑꯥ ꯁꯪꯉꯤꯗꯨꯕꯨ ꯃꯪꯗ ꯀꯩꯗꯧꯔꯤꯅꯣꯕ ꯑꯁ ꯇꯥꯃꯣ ꯑꯗꯨꯕꯨꯔꯣ ꯑꯩꯒꯤ ꯃꯪꯗꯅꯦ ꯑꯩꯁꯦ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯍꯪꯒꯥꯝ ꯆꯥꯝꯕ ꯀꯨꯝꯃꯦꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗꯣ ꯑꯃꯨꯛꯇꯣꯏꯕ ꯃꯨꯁꯤꯟ ꯃꯨꯏ
ꯑꯗꯒꯤ ꯑꯩꯁꯦ ꯀꯔꯤꯁꯨ ꯈꯟꯗꯅ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗꯨꯗ ꯍꯪꯒꯥꯝꯁꯦ ꯆꯥꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯕꯥꯇꯤꯜ ꯑꯃꯇꯪ ꯂꯥꯛꯈꯠꯀꯦ ꯍꯥꯏꯗꯅ ꯏꯁꯤꯡꯗꯨ ꯁꯣꯛꯂꯨꯕ ꯀꯥꯟꯗꯗꯤꯅꯦ ꯕꯥꯇꯤꯜꯗꯨꯗꯅꯦ ꯏꯔ ꯉꯛꯁꯪ ꯉꯥꯡꯉꯒ ꯌꯥꯎꯔꯛꯄꯩ ꯋꯥꯅꯤꯗ ꯑꯣ ꯑꯗꯩ ꯀꯩꯗꯧꯔꯕ ꯑꯗꯒꯤ ꯑꯩꯁꯦ ꯄꯥꯈꯠꯇꯅ ꯕꯥꯇꯤꯟꯗꯣ ꯏꯁꯤꯡꯗ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯍꯪꯒꯥꯝ ꯄꯣꯂꯥꯡ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯔꯝꯂꯒ ꯑꯩꯁꯦ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯄꯅꯦ ꯑꯗꯨ ꯀꯥꯟꯗꯨꯗꯅꯦ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯇꯨꯡꯂꯣꯝꯗ ꯁꯝꯁꯦ ꯄꯥꯏꯔꯒ ꯆꯤꯡꯕꯩ ꯋꯥꯅꯤꯗ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯏꯁꯤꯡꯗ ꯇꯥꯁꯜꯂꯦ ꯏꯁꯤꯡꯗ ꯇꯥꯁꯜꯂꯕꯅꯤꯅ ꯑꯩꯁꯦ ꯀꯥꯅꯕ ꯍꯣꯠꯅꯕꯗꯁꯨꯅꯦ ꯁꯝꯁꯦ ꯄꯥꯏꯔꯒ ꯏꯁꯤꯡꯗ ꯁꯨꯝ ꯆꯤꯡꯊꯔꯕꯅꯤꯅ ꯁꯣꯔꯗꯣ ꯍꯣꯟꯕ ꯉꯝꯃꯛꯇꯕ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯉꯩꯒꯤ ꯃꯔꯛꯇꯨꯗ ꯇꯥꯃꯣꯅ ꯑꯩꯕꯨ ꯍꯧꯗꯣꯔꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛꯇꯪ ꯑꯩꯁꯦ ꯍꯧꯒꯠꯄꯤꯔꯗꯤ ꯁꯣꯏꯗꯅ ꯍꯧꯒꯠꯀꯅꯤ ꯍꯥꯏꯁꯦ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯇꯥꯃꯣꯗꯤꯅꯦ ꯑꯗꯨꯝ ꯆꯠꯈꯤꯕꯩ ꯋꯥꯅꯤꯗ ꯏꯁꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯂꯧꯕ ꯆꯠꯄꯅꯦ ꯍꯥꯏꯔꯦꯗꯅ ꯑꯗꯣ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯕ ꯐꯔꯦꯁꯦ ꯑꯩꯅꯦ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯀꯔꯤꯅꯣꯗ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤꯒꯦ ꯃꯃꯤꯡꯅꯒ ꯄꯤꯁꯛ ꯀꯧꯁꯜꯂꯦ ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯀꯌꯥ ꯍꯩꯇꯕ꯭ꯔꯥ ꯈꯪꯗꯦꯗ ꯄꯤꯁꯛ ꯍꯥ ꯑꯁ ꯑꯗꯨꯃꯥꯏꯅꯅꯦ ꯑꯃꯥꯏꯕꯗ ꯀꯔꯦꯝꯅꯕꯤꯔꯅꯨ ꯆꯠꯊꯣꯛꯎꯔꯣ ꯑꯗꯣ ꯅꯪꯗꯤ ꯀꯩꯅꯣ ꯑꯩꯗꯤ ꯍꯥꯏꯕꯕꯣ ꯑꯩꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯅꯠꯇꯦꯗ ꯌꯨꯝ ꯁꯪꯉꯝꯃꯣ ꯑꯗꯣ ꯅꯪꯅ ꯀꯤꯔꯒꯗꯤꯅꯦ ꯂꯩꯀꯥꯏꯗ ꯂꯩꯔꯝꯃꯣ ꯃꯤ ꯀꯧꯔꯒ ꯂꯩꯒꯦꯁꯨ ꯂꯩꯔꯝꯃꯣ ꯑꯁꯨꯝꯅ ꯊꯥꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡꯗꯤ ꯑꯁꯨꯝ ꯉꯥꯟꯊꯣꯔꯛꯂꯦ ꯅꯣꯡ ꯉꯥꯜꯂꯛꯂꯕꯅꯤꯅ ꯍꯧꯖꯤꯛ ꯊꯥꯕꯨꯡꯅ ꯑꯃꯥꯏꯕ ꯄꯤꯁꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯌꯨꯝꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯣ ꯄꯥꯎ ꯇꯝꯂꯨꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯄꯔꯞ ꯑꯃꯥꯏꯕ ꯄꯤꯁꯛꯀꯤ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗꯣ ꯍꯩꯈꯥ ꯃꯈꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯑꯍꯤꯡ ꯂꯦꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯑꯩꯁꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯃꯛ ꯍꯩꯈꯥ ꯃꯈꯣꯡ ꯑꯁꯤꯗ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦꯗꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯇꯥꯁꯜꯂꯒ ꯁꯤꯕꯨ ꯁꯤꯔꯝꯒꯅꯤꯗꯅ ꯑꯩꯅ ꯁꯤꯗ ꯊꯝꯕ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯅ ꯉꯔꯥꯡ ꯊꯥꯗꯣꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯁꯣꯏꯗꯅ ꯆꯥꯔꯝꯂꯒꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯧꯁꯟꯕ ꯀꯥꯎꯕ ꯃꯈꯩ ꯇꯨꯝꯂꯨꯔꯦꯗꯅ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯑꯃꯨꯛ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤꯅꯣ ꯁꯤꯗꯤ ꯁꯤꯗꯤ ꯂꯩꯈꯣꯝꯅꯤꯗꯅ ꯂꯩꯈꯣꯝꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯈꯣꯡꯗ ꯇꯩꯔꯝꯂꯤꯕ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤ ꯐꯔꯦ ꯑꯩ ꯌꯨꯝꯗ ꯆꯪꯍꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤ ꯁꯣꯝꯗꯅ ꯊꯥꯕꯨꯡꯗꯣ ꯑꯃꯥꯏꯕ ꯄꯤꯁꯛꯀꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ ꯑꯃꯥꯏꯕ ꯄꯤꯁꯛꯀꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯥꯕꯨꯡꯅ ꯑꯃꯥꯏꯕ ꯄꯤꯁꯛꯄꯨ ꯀꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯇꯣ ꯊꯣꯔꯛꯂꯦ ꯑꯗꯨꯗꯨꯒ ꯍꯥꯏ ꯊꯥꯕꯨꯡ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤꯅꯣ ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯂꯥꯛꯇꯅ ꯀꯧꯔꯤꯕꯗꯨꯕꯣ ꯑꯣꯖꯥ ꯑꯩ ꯂꯩꯕ ꯉꯝꯗꯗꯅ ꯆꯦꯟꯖꯔꯛꯂꯤꯕꯅꯤ ꯀꯩꯗꯧꯔꯕ ꯍꯥꯏꯌꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯅꯦ ꯉꯔꯥꯡꯁꯤ ꯁꯨꯝꯆꯤꯠꯀꯥꯁꯤ ꯃꯇꯣꯝꯇ ꯁꯤꯠꯄꯖꯥꯠꯅꯤ ꯑꯗꯨꯒ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯁꯨ ꯑꯩꯅ ꯎꯏ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯆꯦꯞꯊꯔꯒ ꯑꯗꯨꯝ ꯆꯦꯜꯂꯛꯏ ꯊꯪꯅꯕ ꯀꯥꯗꯁꯨ ꯃꯤ ꯃꯔꯨꯝ ꯁꯣꯟꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯗꯅ ꯇꯧꯔꯒ ꯌꯦꯡꯉꯨꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯁꯝ ꯁꯥꯡꯕꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯗꯣ ꯅꯪꯕꯨ ꯅꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯔꯥꯡ ꯀꯤꯕꯤꯔꯝꯕ ꯂꯪꯍꯨꯝ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯅꯣꯏꯒꯤ ꯅꯁꯥꯗ ꯁꯣꯛꯄ ꯄꯥꯏꯕ ꯉꯝꯈꯤꯗꯕꯅꯤꯀꯣ ꯑꯗꯨꯅ ꯂꯪꯍꯨꯝ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯂꯧꯊꯣꯛꯀꯅꯨ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩ ꯂꯥꯛꯂꯒ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯂꯁꯤ ꯑꯣꯖꯥ ꯍꯥꯏꯌꯨꯅꯦ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯠꯇ꯭ꯔꯕꯗꯤ ꯏꯌꯥꯃꯛ ꯌꯥꯗꯕ ꯖꯥꯠꯂꯥ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯗꯨ ꯍꯪꯂꯤꯕꯗꯨꯗꯤ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯤ ꯅꯪ ꯊꯕꯛ ꯂꯩꯕ꯭ꯔꯣ ꯑꯣꯖꯥ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯧꯕꯁꯤꯃꯛꯇꯕꯨ ꯁꯨꯝ ꯈꯨꯌꯧꯅꯩꯗꯅ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ ꯍꯥꯏꯗꯅ ꯏꯄꯥ ꯄꯥꯈꯠꯅ ꯊꯕꯛꯇꯨ ꯇꯧꯋꯤꯗꯅ ꯑꯣꯖꯥ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯥꯈꯠꯇꯅꯕ ꯂꯥꯏꯗ ꯈꯣꯏꯔꯝꯕꯒꯨꯝꯁꯤ ꯍꯥꯏꯕ꯭ꯔꯣ ꯀꯔꯤꯅꯣꯗ ꯑꯣꯖꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯗꯣ ꯑꯁꯤꯕ ꯂꯥꯏ ꯑꯣꯏꯕꯒꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯈꯣꯏꯔꯝꯗ꯭ꯔꯒꯗꯤ ꯃꯍꯥꯛꯇꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯅꯣꯏꯒꯤ ꯌꯨꯝꯗ ꯂꯩꯇꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯀꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯗꯅꯕꯨ ꯃꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯀꯅꯥꯗꯅꯣꯅꯦ ꯑꯩꯅ ꯂꯩꯕꯥꯛ ꯃꯇ꯭ꯔ ꯁꯣꯜꯂꯨꯗꯣꯏꯁꯤꯕꯣ ꯀꯅꯥꯗꯅꯣꯕ ꯅꯪꯁꯨ ꯉꯥꯏꯔꯦꯅꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯪ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯅꯁꯥ ꯂꯩꯔꯒꯗꯤ ꯎꯅꯔꯦ ꯂꯩꯇ꯭ꯔꯒꯗꯤ ꯀꯅꯥꯅꯣ ꯅꯪ ꯃꯥꯅ ꯎꯅꯗꯣꯏꯁꯤꯕꯣ ꯕ꯭ꯂꯥꯏꯟꯗ ꯍꯦꯛꯇ ꯑꯗꯨꯋꯥꯏꯗ ꯍꯦꯛꯇ ꯇꯣꯝꯕ ꯅꯪ ꯆꯥꯎꯕ ꯅꯪ ꯍꯌꯦꯡꯗꯣ ꯂꯥꯛꯑꯣꯗꯅ ꯍꯥꯏꯔꯝꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯁꯤꯗꯤ ꯑꯣꯖꯥ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯀꯤꯃꯟꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯇꯨꯝꯕ ꯑꯝꯇ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ
ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏꯗ ꯀꯔꯤꯝꯇ ꯋꯥꯍꯜꯂꯔꯣꯏꯗ ꯑꯩꯅ ꯑꯣꯏꯅ ꯇꯥꯏꯅꯔꯒꯅꯤ ꯑꯗꯣ ꯑꯣꯖꯥ ꯀꯩꯗꯧꯔꯕ ꯁꯦꯟꯐꯝꯗꯤ ꯈꯔ ꯆꯪꯒꯅꯤ ꯑꯣꯖꯥ ꯀꯌꯥ ꯑꯣꯏꯔꯕꯅꯣ ꯁꯦꯟꯐꯝꯗꯨ 60-70 ꯑꯃꯗꯤ ꯆꯪꯒꯗꯕ ꯃꯥꯜꯂꯤ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯑꯗꯨꯛ ꯆꯥꯝꯕ ꯁꯦꯟꯐꯝꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯒ ꯄꯤꯔꯨꯗꯣꯏꯕ ꯍꯦꯔꯥ ꯇꯧꯅꯨꯗ ꯊꯥꯕꯨꯡ ꯄꯩꯁꯥ ꯅꯝꯊꯤꯉꯩ ꯄꯥꯏꯔꯒ 50-60 ꯄꯥꯝꯃꯨꯕꯒꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯟ ꯊꯨꯝꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯒ ꯅꯊꯕꯥꯛꯇꯨ ꯏꯄꯨꯝ ꯆꯪꯉꯒ ꯁꯤꯒꯅꯤꯗ ꯑꯁ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯂꯤꯕ ꯚꯨꯠꯁꯤ ꯁꯤꯒꯤ ꯑꯃꯥꯏꯕ ꯄꯤꯁꯛꯁꯤꯔ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯃꯍꯥꯛꯅ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯁꯥꯟꯅꯔꯒ ꯁꯦꯟ ꯇꯥꯜꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯩꯅꯣ ꯃꯨꯔꯨꯝ ꯁꯣꯔꯤꯗꯨꯅ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡꯗ ꯁꯪꯀꯥ ꯂꯩꯔꯒ ꯀꯠꯄ ꯗꯈꯤꯅꯥ ꯑꯩ ꯂꯧꯗꯦꯀꯣ ꯌꯥꯔꯦ ꯆꯠꯂꯣ ꯅꯪꯅ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃꯗ ꯌꯦꯡꯉꯨꯔꯣꯀꯣ ꯑꯁ ꯑꯣꯖꯥ ꯁꯥꯎꯕꯤꯅꯨ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯄꯩꯁꯥꯗꯣ ꯈꯤꯇꯪ ꯇꯥꯕꯤꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯔꯤꯒꯤ ꯇꯥꯕꯅꯣ ꯍꯦꯟꯒꯠꯀꯦ ꯑꯗꯨꯝ ꯈꯜꯂꯤꯕꯅꯤ ꯅꯪꯅ ꯉꯝꯃꯣꯏꯗꯕ ꯂꯩꯔꯒꯗꯤ ꯑꯇꯣꯞꯄ ꯑꯃꯥꯏꯕꯗ ꯇꯥꯟꯅꯔꯨꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯅꯪ ꯃꯁꯤꯃꯗꯤ ꯈꯪꯉꯨꯀꯣ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯇꯥꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯉꯝꯒꯗꯕ ꯊꯕꯛꯀꯤ ꯅꯠꯇꯦ ꯍꯩꯕꯣ ꯑꯩꯗꯤ ꯊꯋꯥꯏ ꯈꯨꯄꯥꯛꯇ ꯍꯥꯞꯇꯨꯅ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯩ ꯁꯤꯈꯤꯕ ꯌꯥꯏ ꯅꯣꯏꯗꯤ ꯀꯂꯝꯒꯩ ꯈꯜꯂꯤꯕꯅꯤꯀꯣ ꯑꯣꯖꯥ ꯑꯗꯨꯒꯤꯗꯤ ꯑꯩꯁꯨ ꯈꯪꯖꯩꯗ ꯀꯔꯤ ꯈꯪꯉꯤꯕ ꯅꯪꯅ ꯑꯣꯖꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯍꯥꯏꯇꯥꯔꯦ ꯈꯪꯒꯗꯕꯅꯤ ꯃꯤ ꯑꯃꯅ ꯇꯧꯕꯤꯔꯛꯄ ꯊꯕꯛ ꯍꯥꯏꯕꯁꯦ ꯇꯧꯕꯤꯃꯜ ꯈꯪꯒꯗꯕꯅꯤꯀꯣ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯅꯈꯣꯏꯗ ꯁꯨꯒꯥꯏꯅ ꯍꯥꯏꯔꯒꯦ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯈꯪꯒꯅꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ 50-50ꯒꯤ ꯊꯕꯛ ꯅꯠꯇꯦ ꯂꯨꯄꯥ ꯀꯔꯣꯔꯒꯤ ꯊꯕꯛꯅꯤ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯌꯥꯔꯦ ꯌꯧꯔꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩ ꯂꯥꯛꯀꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯏꯔꯒꯦ ꯑꯗꯨꯒ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯦ ꯅꯍꯥꯛꯅ ꯂꯩꯔꯒ ꯊꯅꯝꯒꯗꯕꯅꯤ ꯐꯒꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯊꯥꯕꯨꯡꯅ ꯄꯤꯁꯛꯇꯒꯤ ꯑꯏꯕ ꯆꯦ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯒꯦꯄꯦꯛꯁꯇꯣ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯒꯦꯄꯦꯛꯁꯇ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯒꯦꯄꯦꯛꯁꯅ ꯑꯣꯖꯥꯒꯤ ꯇꯧꯕꯤꯃꯜ ꯑꯩꯁꯦ ꯁꯨꯀꯥꯎ ꯀꯥꯎꯖꯔꯣꯏ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯃꯨꯛꯇꯗꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤꯅꯣ ꯒꯦꯄꯦꯛꯁ ꯅꯪꯅ ꯄꯔꯞ ꯂꯥꯛꯂꯒ ꯑꯩꯕꯨ ꯑꯃꯨꯛ ꯊꯥꯒꯠꯂꯔꯤꯕꯁꯤꯕꯣ ꯑꯩꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯈꯤꯗꯅ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯋꯥꯡꯅ ꯊꯥꯒꯠꯂꯤꯕꯅꯣ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯒꯤꯗꯤ ꯂꯩꯇ꯭ꯔꯗꯅ ꯑꯩꯗꯤ ꯊꯥꯒꯠꯄ ꯄꯥꯝꯗꯦ ꯊꯤꯅ ꯆꯩꯔꯒ ꯄꯩꯁꯥ ꯄꯤꯕꯗꯤ ꯄꯥꯝꯃꯤꯀꯣ ꯑꯣꯖꯥ ꯄꯩꯁꯥꯁꯨ ꯄꯤꯅꯤ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯕꯅꯤ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯗ ꯅꯠꯇꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯝꯕꯗꯕꯨ ꯃꯨꯁꯤꯟ ꯃꯨꯅ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯏꯗ ꯀꯇꯨꯛ ꯀꯥꯔꯟ ꯆꯠꯇꯨꯅ ꯂꯩ ꯍꯥꯏꯅꯤ ꯃꯗꯨꯗ ꯃꯣꯏꯅ ꯀꯤꯔꯝꯒꯗꯕꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤ ꯃꯗꯨꯗꯕꯨ ꯇꯧꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯂꯧꯍꯧꯔꯤꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯌꯥꯔꯒꯗꯤ ꯃꯈꯣꯏꯁꯤ ꯑꯗꯨꯃꯥꯏꯅ ꯂꯛꯅꯔꯒ ꯁꯨꯝ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯀꯣꯛ ꯂꯣꯏꯁꯤꯟꯕꯤꯔꯣꯕ ꯑꯩꯅ ꯃꯈꯣꯏ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯉꯤꯁꯤꯒ ꯑꯣꯖꯥꯅ ꯇꯞꯄꯤꯁꯤꯒ ꯑꯩꯕꯨꯗꯨ ꯑꯣꯖꯥ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯕꯨ ꯍꯦꯛꯇꯃꯛ ꯄꯠꯇ ꯊꯠꯄ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯒꯦ ꯍꯥꯏꯕꯁꯦ ꯈꯪꯂꯝꯂꯕꯗꯤ ꯅꯪꯁꯨ ꯋꯥꯒꯗꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯊꯕꯛ ꯑꯅꯤꯅꯤ ꯁꯥꯎꯒꯜꯂꯕ ꯇꯤꯟꯕꯨ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯇꯥꯏꯅꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯕꯨꯁꯨ ꯁꯦꯟꯅꯔꯤꯕ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯄꯉꯥꯡ ꯉꯥꯡꯂꯤꯕꯅꯣ ꯑꯩꯅ ꯁꯥꯎꯔꯛꯇ꯭ꯔꯅꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯀꯅꯤꯀꯣ ꯑꯣꯖꯥ ꯑꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩꯅꯦ ꯑꯣꯖꯥꯗ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯒꯨꯝꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯀꯥꯏꯕꯁꯦ ꯁꯨꯡꯉꯥꯡ ꯉꯥꯡꯖꯔꯔꯣꯏ ꯑꯗꯨꯅꯤꯗꯅ ꯑꯗꯨꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯍꯥꯛꯅ ꯏꯟꯒꯗꯕꯅꯤ ꯃꯗꯨ ꯏꯜꯂꯕꯗꯤ ꯅꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯗꯨ ꯁꯨꯡꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯣꯖꯥ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯅꯤꯗ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯄꯥꯏꯁꯜꯂꯨ ꯀꯩꯅꯣ ꯁꯤꯕꯣ ꯄꯤꯛꯁꯛ ꯄꯤꯛꯅ ꯃꯌꯣꯝ ꯑꯃ ꯃꯨꯁꯤꯟꯕꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕꯁꯤꯕꯨ ꯁꯤ ꯀꯩꯗꯧꯒꯗꯕꯅꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯃꯨꯟꯅ ꯇꯥꯎꯅꯦ ꯒꯦꯄꯦꯛꯁ ꯃꯁꯤꯒꯤ ꯄꯣꯠꯌꯣꯝ ꯑꯁꯦ ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯎꯆꯤꯟ ꯇꯥꯕꯤꯗ ꯐꯨꯝꯂꯨꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛ ꯑꯁꯦ ꯃꯤ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗ꯭ꯔꯤꯉꯩꯗ ꯄꯔꯞ ꯌꯨꯝ ꯌꯧꯅꯕ ꯂꯥꯛꯀꯗꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯀꯧꯔꯛꯂꯕꯁꯨ ꯅꯍꯥꯛ ꯈꯨꯝꯕ ꯌꯥꯗꯦ ꯀꯧꯔꯛꯂꯤꯕꯗꯣ ꯃꯤ ꯅꯠꯇꯦ ꯂꯥꯏꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯑꯣꯖꯥ
ꯑꯩꯅ ꯃꯗꯨ ꯇꯧꯕꯗ ꯃꯤꯅ ꯀꯧꯔꯛꯄꯗꯨ ꯍꯥꯏꯕꯗꯤ ꯂꯥꯏꯅ ꯀꯧꯔꯛꯄꯗꯨ ꯑꯩꯅ ꯈꯨꯝꯃꯨꯔꯗꯤ ꯀꯩꯗꯧꯅꯤ ꯂꯥꯏꯅ ꯀꯧꯔꯛꯄꯗꯨ ꯈꯨꯝꯃꯗꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯈ꯭ꯔꯦꯗꯅ ꯍꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯍꯤꯡꯈꯤꯗ꯭ꯔꯣ ꯍꯤꯡꯉꯔꯣꯏ ꯑꯣꯖꯥ ꯇꯣ ꯑꯗꯨꯅꯤ ꯁꯦꯠ ꯁꯦꯠ ꯄꯥꯏꯁꯜꯂꯨ ꯑꯁꯨꯝꯅ ꯑꯃꯨꯁꯅꯥꯅ ꯄꯤꯔꯛꯂꯤꯕ ꯃꯌꯨꯝ ꯑꯗꯣ ꯒꯦꯄꯦꯛꯁꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯐꯨꯔꯤꯠ ꯈꯥꯎꯗ ꯆꯦꯛꯁꯤꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯌꯧꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎ ꯅꯪꯉꯣꯟꯗ ꯑꯩꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯗꯕ ꯂꯩꯔꯤꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥ ꯁꯦ ꯂꯨꯄꯥ 500ꯁꯤ ꯑꯣꯏꯅ ꯊꯝꯖꯔꯝꯃꯒꯦ ꯉꯁꯤꯒꯤꯗꯤ ꯀꯔꯤ ꯉꯍꯥꯡꯉꯩꯅ 200 ꯉꯁꯤꯅ 500 ꯀꯔꯤꯒꯤꯅꯣꯅꯦ ꯁꯤꯅ ꯑꯣꯖꯥꯅ ꯄꯣꯠ ꯑꯃ ꯄꯤꯔꯤꯕꯁꯤꯗꯤ ꯆꯨꯝꯃꯤꯅꯦ ꯃꯗꯨ ꯁꯦꯝꯕꯗ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯑꯩꯕꯣ ꯍꯩꯈꯥ ꯃꯈꯣꯡꯗꯣ ꯎꯏꯔꯦꯗꯅ ꯑꯩꯗꯤ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯦꯄꯦꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯒꯦꯄꯦꯛꯁꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯒꯦꯄꯦꯛꯁꯅ ꯑꯃꯨꯁꯅꯥꯒꯤ ꯌꯨꯝꯗ ꯆꯠꯂꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯒꯦꯄꯦꯛꯁꯀꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯈꯣꯏ ꯇꯥꯃꯣꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯅꯤꯡꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯀꯅꯥꯗ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯅꯪꯕꯨ ꯅꯨꯄꯤꯒ ꯐꯥꯗꯣꯏꯔꯕ ꯅꯪꯕꯣ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯈꯪꯗꯤ ꯈꯪꯗꯅ ꯃꯥꯅ ꯉꯥꯡꯉꯗꯅ ꯈꯪꯗꯕꯗꯣ ꯈꯪꯅꯅꯕ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯣ ꯅꯪꯅ ꯈꯪꯉ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯠꯇꯦ ꯋꯥ ꯂꯥꯎꯔꯒ ꯐꯖꯩ ꯍꯥꯏꯕ꯭ꯔꯣ ꯅꯪꯅ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯠꯄ ꯊꯝꯕ ꯍꯩꯇꯕꯗ ꯅꯨꯄꯤ ꯍꯥꯏꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯁꯥꯎꯈꯤꯕꯗ ꯖꯣꯔꯣ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯗ ꯁꯤꯒꯨꯝꯕ ꯑꯆꯦꯠꯄ ꯋꯥꯁꯤ ꯍꯥꯏꯕ ꯌꯥꯕꯖꯠ ꯅꯠꯇꯦꯅꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯁꯦ ꯊꯥꯖꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯏꯁꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯤ ꯅꯪꯅ ꯈꯪꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯅꯤꯄꯥꯒꯤ ꯋꯥ ꯅꯨꯄꯤꯒꯤ ꯋꯥ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯀꯣ ꯅꯊꯧ ꯉꯇꯅ ꯅꯊꯧ ꯁꯥꯔꯛꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯒꯦꯄꯦꯛꯁꯇꯣ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯦꯄꯦꯛꯁꯀꯤ ꯅꯨꯄꯤꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯃꯥꯏꯕꯒ ꯇꯝꯂꯤꯕ ꯖꯥꯠꯂꯥ ꯑꯩ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯣꯔꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯊꯪꯅꯔꯤꯕ ꯏꯆꯦ ꯌꯥꯏꯐꯕꯤꯁꯤꯁꯨ ꯄꯥꯎ ꯈꯔ ꯐꯥꯎꯅꯖꯔꯝꯕꯗꯣ ꯐꯥꯎꯅꯈꯤꯗ꯭ꯔꯦꯗꯅ ꯐꯔꯣꯏꯗꯧꯔꯤꯕ ꯅꯨꯄꯥꯅꯤꯁꯦ ꯃꯄꯥꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯑꯁꯨꯝꯅ ꯒꯦꯄꯦꯛꯁꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯒꯦꯄꯦꯛꯁꯀꯤ ꯅꯨꯄꯤ ꯑꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯑꯗꯨꯃꯛ ꯆꯪꯉꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯄꯤꯁꯛꯇꯣ ꯊꯥꯕꯨꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯊꯥꯕꯨꯡꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯥꯟꯖꯥ ꯆꯥꯅ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕꯁꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯥꯕꯨꯡꯕꯨ ꯀꯟꯅ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯩ ꯈꯜꯂꯤꯔ ꯃꯥꯏꯁꯤꯕꯣ ꯀꯗꯥꯏ ꯌꯦꯡꯉꯤꯅꯦ ꯑꯩ ꯇꯧꯒꯦ ꯑꯣꯖꯥ ꯃꯥꯏꯕ ꯀꯅꯥ ꯌꯦꯡꯕꯤꯔꯤꯕꯅꯣ ꯅꯈꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯀꯥꯏ ꯂꯩꯔꯨꯔꯤꯕ ꯂꯥꯛꯇꯦꯅ ꯑꯣꯖꯥꯅ ꯉꯁꯥꯏꯗꯒꯤ ꯅꯃꯧ ꯅꯨꯄꯤꯗ ꯆꯥꯗꯧꯒ ꯌꯦꯡꯉꯤꯗꯨꯕꯨ ꯀꯌꯥꯗ ꯃꯆꯣꯡ ꯄꯥꯠ ꯅꯥꯏꯗ꯭ꯔꯤꯕ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ ꯑꯩꯅꯗꯤ ꯁꯣꯝꯗ ꯀꯔꯤꯅꯣꯝꯃ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯣꯏꯅ ꯏꯕꯦꯝꯃ ꯅꯪꯗꯤ ꯊꯣꯛꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯊꯣꯛꯂꯛꯄ ꯐꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯕꯗꯨꯕꯨ ꯅꯪꯉꯣꯟꯗ ꯃꯥꯟꯕ꯭ꯔꯅꯦ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯑꯣꯏꯗꯣꯏꯅꯣ ꯅꯈꯣꯏꯁꯤ ꯏꯃꯨꯡꯁꯤꯕꯣ ꯑꯩ ꯂꯥꯛꯄ ꯁꯨꯝ ꯇꯜꯂꯛꯀꯗꯧꯔꯤꯌꯦ ꯑꯣꯖꯥ ꯁꯨꯝ ꯈꯪꯖꯗꯗꯅ ꯑꯉꯥꯡꯅꯤ ꯉꯥꯡꯖꯔꯤꯕꯅꯤ ꯑꯗꯨ ꯑꯣꯖꯥꯅ ꯁꯨꯝ ꯌꯦꯡꯕꯤꯔꯝꯃꯤꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯂꯥꯏ ꯇꯤꯠꯀ ꯆꯪꯕ꯭ꯔꯣ ꯏꯁꯦ ꯑꯩꯅ ꯌꯦꯡꯂꯤꯕꯗꯨ ꯅꯪꯒꯤ ꯅꯨꯄꯤꯗ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯅꯤꯅ ꯑꯣꯖꯥ ꯅꯃꯤꯠꯇꯨ ꯁꯥꯡꯇꯣꯛꯂꯒ ꯌꯦꯡꯉꯝꯃꯤꯕꯗꯨꯕꯨ ꯇꯧꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯏꯖꯠꯀ ꯃꯥꯡꯒꯗꯕ ꯃꯥꯜꯂꯤ ꯐꯔꯦ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯔꯁꯤ ꯂꯥꯏꯗꯣ ꯄꯔꯞ ꯈꯣꯏꯔꯝꯂꯒꯅꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯑꯣꯖꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯄꯥꯗꯅꯥꯝ ꯄꯤꯕ ꯍꯩꯕ ꯌꯥꯝꯅ ꯂꯩꯔꯦ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒ ꯏꯖꯠ ꯍꯔꯥꯝꯅꯕꯅꯤ ꯊꯝꯃꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨꯗ ꯑꯣꯖꯥꯁꯦ ꯁꯥꯎꯔ ꯃꯥꯜꯂꯦꯕ ꯑꯗ ꯊꯦꯝꯃꯣ ꯍꯥꯏꯕ ꯇꯨꯃꯤꯟ ꯂꯩ ꯑꯣꯖꯥ ꯁꯨꯝ ꯄꯉꯥꯡ ꯉꯥꯡꯅꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯌꯦꯡꯉꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯅꯪꯒꯤ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯗꯅꯤꯅꯦ ꯃꯄꯥꯟꯗꯒꯤ ꯌꯦꯡꯕꯗꯕꯨ ꯎꯕ꯭ꯔꯅꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯅꯪ ꯑꯩꯁꯤ ꯑꯃꯥꯏꯕꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯣ ꯑꯣꯖꯥ ꯑꯩ ꯀꯥꯎꯖꯗꯦ
ꯅꯪꯒꯤ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯤ ꯏꯃꯝ ꯃꯝꯃꯤꯅꯦ ꯍꯩ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯃꯩ ꯊꯥꯜꯍꯧꯕꯅꯤꯗ ꯏꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯑꯗꯨꯒꯤ ꯈꯨꯉꯥꯡꯗꯨ ꯅꯠꯇꯦꯅꯦ ꯅꯣꯏꯅ ꯂꯥꯏꯅꯤꯡꯊꯧ ꯊꯝꯂꯤꯕ ꯀꯥ ꯑꯁꯤ ꯈꯔ ꯃꯝꯃꯦ ꯁꯣꯛꯑꯦ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯤꯁꯧ ꯆꯪꯉꯦ ꯃꯔꯝ ꯑꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯇꯧꯔꯒ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯁꯦꯡꯗꯣꯛꯂꯒ ꯑꯃꯨꯛꯇꯪ ꯉꯥꯜꯍꯟꯁꯤ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯑꯣ ꯑꯣꯖꯥ ꯂꯥꯏꯅꯤꯡꯊꯧꯗꯤ ꯃꯄꯥꯟ ꯊꯣꯛꯇꯕ꯭ꯔꯣ ꯊꯣꯛꯇꯦ ꯂꯥꯏꯅꯤꯡꯊꯧꯅ ꯉꯥꯛꯄꯒꯤꯅꯤ ꯅꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯖꯔꯤꯕꯁꯦ ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡꯗ ꯕꯨꯠ ꯕ꯭ꯔꯦꯠ ꯆꯪꯉꯛꯏꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ ꯃꯗꯨꯅ ꯅꯈꯣꯏꯗ ꯈꯪꯍꯟꯗꯕꯤꯗ ꯂꯥꯏꯅꯤꯡꯊꯧꯗ ꯑꯌꯥꯕ ꯂꯧꯔꯕꯒꯤ ꯇꯨꯡꯗ ꯆꯪꯉꯛꯂꯤꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯆꯥ ꯃꯅꯥꯎ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯋꯣꯠ ꯅꯩꯅꯕꯒꯤ ꯆꯪꯉꯛꯄ ꯂꯥꯏꯗꯨꯕꯨ ꯍꯦꯛꯇ ꯃꯃꯥꯅ ꯆꯪꯍꯜꯂꯤꯗꯨꯕꯨ ꯍꯣꯏ ꯁꯤꯅꯤꯅꯦ ꯃꯕꯨꯛ ꯐꯕ ꯃꯤꯁꯦ ꯑꯄꯪꯕ ꯑꯣꯏꯅ ꯂꯧꯏ ꯍꯥꯏꯔꯤꯁꯤ ꯃꯗꯣ ꯑꯃꯥꯏꯕꯁꯤꯡꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯊꯦꯝꯂꯒ ꯊꯝꯈꯤꯕ ꯑꯗꯨꯗꯒꯤꯅꯤ ꯐꯔꯦꯁꯦ ꯃꯁꯤꯗ ꯋꯥ ꯌꯥꯝꯅ ꯁꯥꯡꯊꯗꯅ ꯅꯣꯏꯅ ꯚꯥꯞ ꯇꯥꯒꯗꯕ ꯅꯠꯇꯦ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯑꯗꯨꯝ ꯇꯧꯔꯁꯤ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥꯕꯨꯡꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯉꯁꯤꯗꯤ ꯉꯍꯥꯡꯉꯩ ꯈꯣꯏꯔꯝꯕꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯊꯥꯕꯨꯡ ꯑꯃꯗꯤ ꯌꯥꯏꯐꯕꯤꯗ ꯁꯤꯗ ꯂꯩꯌꯨ ꯑꯃꯠꯇ ꯍꯥꯏꯗꯤ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯊꯣꯛꯄ ꯃꯥꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯅ ꯂꯩꯍꯜꯂꯤꯕ ꯃꯩꯀ꯭ꯔꯨꯛꯁꯤꯡ ꯑꯗꯣ ꯆꯥꯏꯊꯣꯛꯂꯤ ꯑꯁꯨꯝꯅ ꯆꯥꯏꯊꯣꯛꯂꯒ ꯃꯩꯀ꯭ꯔꯨꯛꯁꯤꯡ ꯑꯗꯨꯕꯨ ꯃꯩꯈꯨ ꯀꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯩꯇꯥꯟ ꯑꯉꯥꯡꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯗꯨꯅ ꯇꯧꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯎꯆꯥꯟ ꯃꯩꯔꯥ ꯑꯗꯣ ꯊꯥꯒꯠꯇꯨꯅ ꯉꯛꯁꯪ ꯉꯥꯡꯅ ꯃꯩꯇꯥꯟꯁꯤꯡ ꯑꯗꯣ ꯆꯥꯛꯍꯜꯂꯤ ꯑꯗꯨꯒ ꯃꯩꯇꯥꯟꯁꯤꯡ ꯑꯗꯨꯗ ꯃꯩꯀ꯭ꯔꯨꯛꯁꯤꯡ ꯑꯗꯣ ꯆꯥꯏꯁꯤꯟꯗꯨꯅ ꯃꯩꯈꯨ ꯀꯥꯍꯜꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯊꯨꯡꯅ ꯆꯠꯂꯤ ꯃꯆꯤꯟꯗꯁꯨ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯇꯧꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯏꯀꯣꯏ ꯀꯣꯏꯅ ꯆꯠꯂꯨꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯩꯇꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯀ꯭ꯔꯨꯁꯤꯡ ꯑꯗꯣ ꯆꯐꯨ ꯑꯗꯨꯗ ꯍꯩꯖꯤꯜꯂꯤ ꯑꯗꯨꯒ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯀꯨꯞꯁꯜꯂꯕ ꯃꯇꯨꯡ ꯄꯌꯥꯅ ꯀꯔꯛ ꯂꯥꯛꯁꯜꯂꯤ ꯑꯗꯨꯒ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯐꯨ ꯑꯗꯣ ꯊꯥꯡꯒꯠꯂꯒ ꯃꯔꯥꯏꯕꯛ ꯀꯠꯂꯤ ꯑꯁꯨꯝꯅ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯉꯁꯤꯒꯤꯗꯤ ꯂꯣꯏꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯈꯣꯏꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯀꯣ ꯇꯧꯔꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯒꯅꯤ ꯑꯩꯅ ꯊꯣꯛꯄ ꯊꯦꯡꯅꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩ ꯅꯣꯡꯃ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯄꯤꯒꯗꯕꯅꯤꯀꯣ ꯀꯔꯤ ꯄꯣꯠꯁꯛ ꯑꯣꯏꯔꯕꯅꯣ ꯑꯣꯖꯥ ꯃꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗꯦ ꯐꯔꯦ ꯑꯗꯨꯗ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗꯨꯗ ꯊꯥꯕꯨꯡꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯣꯖꯥ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯕ ꯗꯁꯥ ꯂꯥꯡꯕꯟ ꯄꯨꯝꯅꯃꯛ ꯑꯣꯖꯥꯅ ꯈꯣꯝꯗꯨꯅ ꯄꯨꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯍꯥꯡ ꯍꯥꯡꯅ ꯊꯥꯒꯅꯤ ꯁꯦꯟꯐꯝꯁꯦ ꯄꯥꯏꯕꯤꯈꯣ ꯍꯥꯏꯗꯨꯅ ꯊꯥꯕꯨꯡꯅ ꯑꯃꯥꯏꯕ ꯄꯤꯁꯛꯇ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯄꯤꯈꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯁꯛꯁꯨ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯒ ꯃꯌꯨꯝ ꯆꯪꯉꯨꯅꯕ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ